ꯅꯨꯡꯁꯤꯔꯕ ꯃꯔꯨꯞꯂꯣꯏꯁꯤꯡ, ꯅꯈꯣꯏꯒꯤ ꯄꯨꯟꯁꯤꯗꯁꯨ ꯊꯣꯛꯂꯝꯕ ꯌꯥꯏ, ꯊꯣꯛꯂꯝꯗꯕ ꯌꯥꯏ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯄꯨꯟꯁꯤꯗꯗꯤ ꯊꯣꯛꯈꯤ, ꯊꯦꯡꯅꯈꯤ꯫ ꯑꯩꯁꯨ ꯅꯈꯣꯏꯒꯨꯝꯅ ꯃꯇꯝ ꯑꯃꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ, ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯃꯤ꯫ ꯃꯔꯨꯞ ꯃꯄꯥꯡ ꯀꯌꯥ ꯑꯃꯒ ꯄꯨꯜꯂꯒ ꯅꯤꯡꯇꯝꯅ ꯅꯣꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯕ ꯑꯋꯥꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯑꯃꯒ ꯑꯃꯒ ꯁꯤꯌꯥꯔ ꯇꯧꯅꯗꯨꯅ ꯂꯦꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯒꯤ ꯀꯔꯤ ꯏꯔꯥꯜ ꯂꯩꯕꯒꯤꯅꯣ ꯈꯪꯗꯦ, ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤꯗ ꯑꯋꯥ ꯑꯅꯥ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯑꯃ ꯃꯊꯪ ꯑꯗꯨꯝ ꯊꯣꯛꯂꯛꯄ ꯍꯧꯈꯤ꯫ ꯏꯁꯥꯅ ꯏꯁꯥꯒꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯂꯥꯟꯅ ꯆꯠꯄ, ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗꯕꯗꯣ ꯑꯗꯨꯝ ꯐꯥꯎꯔꯛꯈꯤ꯫ ꯃꯇꯝꯗꯣ ꯌꯥꯝꯅ ꯀꯟꯅ ꯀꯨꯏꯈꯤꯕ ꯃꯇꯝ ꯅꯠꯇꯦ꯫ ꯃꯃꯥꯡ ꯆꯍꯤ 2020ꯒꯤ ꯖꯅꯋꯥꯔꯤ ꯊꯥꯅꯤ꯫ ꯑꯩꯁꯨ ꯑꯩꯒꯤ ꯏꯊꯧꯗ ꯊꯕꯛꯇ ꯊꯋꯥꯏ ꯌꯥꯝꯅ ꯌꯥꯎꯔꯦ꯫ ꯑꯃꯒ ꯁꯤꯌꯥꯔ ꯇꯧꯅꯗꯨꯅ ꯃꯤꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄ ꯀꯌꯥ ꯑꯗꯨꯅ ꯐꯖꯕ ꯋꯥꯔꯤ ꯀꯌꯥ ꯑꯃꯁꯨ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯑꯗꯨꯕꯨ ꯄꯥꯈꯪꯒꯤ ꯄꯨꯟꯁꯤꯅꯤ꯫ ꯊꯥ ꯑꯗꯨꯒꯤ ꯖꯅꯋꯥꯔꯤꯒꯤ ꯗꯦꯠ 15, ꯀꯅꯥꯒꯨꯝꯕꯤ ꯑꯃꯒ ꯑꯩꯒ ꯂꯣꯏꯅꯕ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯛꯈꯤ꯫ ꯄꯨꯛꯅꯤꯡ ꯏꯅꯧ ꯅꯧꯏ꯫ ꯅꯨꯄꯤꯁꯦ ꯃꯇꯝ ꯑꯃꯗ ꯀꯥꯏꯅꯃꯆꯥ ꯀꯤꯕꯅ ꯇꯁꯦꯡꯅꯃꯛ ꯀꯣꯏꯁꯨ ꯀꯣꯏꯔꯛꯈꯤꯗꯦ꯫ ꯂꯣꯏꯅꯕ ꯇꯤꯟꯅꯕꯗꯤ ꯀꯌꯥ ꯑꯃ ꯂꯩ꯫ ꯃꯥꯒ ꯑꯍꯥꯟꯕ ꯈꯪꯅꯕꯗ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯏꯅꯧ ꯅꯧꯏ꯫ ꯌꯦꯡꯂꯨ ꯈꯨꯗꯤꯡ ꯏꯐꯗ ꯐꯖꯕ, ꯄꯪꯅꯨꯡꯗ ꯅꯨꯡꯉꯥꯏꯕ ꯃꯇꯥꯡꯅꯤ꯫ ꯊꯥ ꯑꯃꯅꯤꯗꯤ ꯑꯩꯒ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯄꯥꯏꯕꯁꯦ ꯐꯣꯡꯅ ꯄꯥꯏꯕ ꯌꯥꯗꯦ, ꯂꯣꯟꯅ ꯄꯥꯏꯔꯤꯅꯤ ꯍꯥꯏꯗꯨꯅ ꯑꯩ ꯃꯇꯝ ꯈꯔ ꯃꯥꯅ ꯀꯣꯜ ꯇꯧꯔꯛꯄ ꯇꯟꯖꯥ ꯑꯗꯨꯇꯕꯨ ꯑꯗꯨꯝ ꯉꯥꯏ꯫ ꯃꯦꯁꯦꯖꯄꯨꯗꯤ ꯊꯥꯅꯩ, ꯀꯣꯜ ꯇꯧꯔꯛꯄꯗꯤ ꯑꯩꯅ ꯀꯌꯥ ꯇꯧꯗ꯭ꯔꯦ꯫ ꯃꯥꯅ ꯃꯇꯝ ꯍꯥꯡꯕ ꯃꯇꯝꯗ ꯄꯥꯎ ꯐꯥꯎꯔꯛꯀꯦ ꯍꯥꯏꯕꯗꯒꯤ ꯑꯗꯨꯝ ꯉꯥꯏꯗꯨꯅ ꯐꯥꯎꯅꯩ꯫ ꯑꯩꯒꯤ ꯊꯕꯛꯇꯁꯨ ꯑꯩ ꯑꯗꯨꯝ ꯊꯋꯥꯏ ꯌꯥꯎꯔꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯄꯨꯡ 11 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗꯒ ꯃꯥꯒꯤ ꯀꯣꯜ ꯂꯥꯛꯄꯗ ꯑꯁ, ꯃꯤꯀꯨꯞꯇꯨꯒꯤ ꯍꯔꯥꯎꯕꯗꯣ, ꯅꯨꯡꯉꯥꯏꯕꯗꯣ ꯀꯔꯤ ꯍꯥꯏꯅꯤ, ꯇꯝꯗꯅ ꯀꯥꯟꯅꯗꯦ꯫ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯏ꯫ ꯋꯥꯔꯤ ꯀꯨꯏꯅ ꯁꯥꯟꯅꯗ꯭ꯔꯕꯁꯨ ꯃꯤꯅꯤꯠ 5-10ꯗꯪ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯀꯔꯤꯅꯣ ꯍꯥꯏꯐꯝ ꯈꯪꯗꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯀꯌꯥ ꯑꯃꯗꯤ ꯑꯗꯨꯝ ꯐꯥꯎꯏ꯫ ꯃꯥꯅ ꯂꯣꯟꯅ ꯀꯣꯜ ꯇꯧꯔꯛꯄ, ꯃꯦꯁꯦꯖ ꯊꯥꯅꯕ ꯀꯌꯥ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯕꯗꯣ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯅꯨꯡꯉꯥꯏꯕꯁꯤꯡꯒꯤ ꯃꯔꯛꯇꯁꯨ ꯑꯃ ꯑꯣꯏꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯃꯇꯝ ꯀꯨꯏꯈꯤꯗꯦ꯫ ꯌꯥꯎꯁꯪ ꯃꯇꯨꯡꯗꯒꯤꯗꯤ ꯂꯣꯛꯗꯥꯎꯟ ꯍꯧꯈꯤ꯫ ꯂꯣꯛꯗꯥꯎꯟ ꯍꯧꯈꯤꯕꯗꯒꯤ ꯏꯕꯥꯅꯤ ꯂꯣꯟꯅ ꯋꯥꯔꯤ ꯁꯥꯔꯝꯂꯕꯁꯨ ꯍꯧꯖꯤꯛꯇꯤ ꯈꯖꯤꯛꯇꯪ ꯐꯣꯡꯕ ꯍꯧꯔꯛꯏ꯫ ꯑꯩꯁꯨ ꯃꯉꯣꯟꯗ ꯀꯣꯜ ꯇꯧꯔꯝꯗꯕ ꯀꯌꯥꯗꯣ ꯍꯟꯗꯛꯇꯤ ꯑꯩꯅꯁꯨ ꯇꯧꯕ ꯍꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯐꯣꯟꯗ ꯃꯇꯥꯡ ꯆꯥꯗꯅ ꯕꯤꯖꯤ ꯂꯩꯕ ꯀꯌꯥ ꯑꯃ ꯍꯧꯔꯛꯏ꯫ ꯑꯩꯅ ꯍꯪꯉꯤ, ꯕꯤꯖꯤ ꯂꯩꯔꯤꯗꯨ ꯀꯅꯥꯅꯣ? ꯑꯗꯨꯕꯨ ꯃꯥꯅ ꯐꯖꯅ ꯈꯨꯝꯃꯤ, ꯏꯃꯥꯟꯅꯕꯤꯅꯤ, ꯑꯗꯨꯅꯤ ꯑꯗꯥꯅꯤ꯫ ꯑꯩ ꯊꯥꯖꯩ, ꯀꯨꯞꯅ ꯊꯤꯖꯤꯜꯂꯝꯗꯦ꯫ ꯑꯩꯅ ꯃꯉꯣꯟꯗ ꯍꯥꯏ, ꯑꯩ ꯔꯦꯀꯣꯔꯗꯤꯡ ꯂꯧꯒꯦ, ꯋꯥꯔꯤ ꯄꯥꯅꯕ ꯇꯧꯒꯦ꯫ ꯃꯥꯅꯁꯨ ꯈꯨꯝꯃꯤ, ꯄꯥꯎ꯫ ꯑꯩꯅ ꯋꯥꯔꯤ ꯍꯦꯛ ꯄꯥꯕ ꯃꯇꯝꯗ ꯃꯍꯥꯛꯇꯤ ꯑꯇꯣꯞꯄꯗ ꯀꯣꯜ ꯇꯧꯕ, ꯋꯥꯔꯤ ꯁꯥꯕꯒꯨꯝꯕꯗꯤ ꯑꯗꯨꯝ ꯇꯧꯕ ꯃꯥꯜꯂꯦ꯫ ꯑꯩꯅ ꯃꯇꯝ ꯑꯗꯨꯗꯗꯤ ꯀꯨꯞꯅ ꯊꯤꯒꯠꯂꯨꯗꯦ, ꯈꯪꯁꯨ ꯈꯪꯗꯦ꯫ ꯑꯗꯨꯒꯨꯝꯕ ꯋꯥꯔꯤ ꯄꯥꯕꯒꯤ ꯇꯟꯖꯥ ꯂꯧꯔꯒ ꯃꯥꯗꯤ ꯑꯇꯣꯞꯄꯗ ꯋꯥꯔꯤ ꯁꯥꯕꯒꯨꯝ, ꯀꯣꯜ ꯇꯧꯕꯒꯨꯝ ꯇꯧꯏ꯫ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕ, ꯃꯥꯕꯨ ꯊꯥꯖꯕꯅꯤꯅ ꯈꯪꯅꯕ ꯀꯨꯏꯗꯦ ꯍꯥꯏꯗꯨꯅ ꯑꯩ ꯃꯥꯒꯤ ꯃꯔꯝꯗ ꯀꯨꯞꯅ ꯊꯤꯒꯠꯂꯨꯗꯦ꯫ ꯃꯦꯁꯦꯖꯇ ꯑꯃꯗꯤ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯕ ꯃꯇꯝꯗ ꯃꯥꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩ ꯋꯥꯇꯥ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯄꯨꯟꯅ ꯊꯥꯖꯩ, ꯊꯥꯖꯗꯕꯁꯨ ꯉꯝꯗꯦ꯫ ꯃꯍꯥꯛꯅ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯋꯥꯔꯤ ꯄꯥꯕ, ꯑꯩꯅ ꯔꯦꯀꯣꯔꯗꯤꯡ ꯂꯧꯕ ꯃꯇꯝꯗꯗꯤ ꯑꯩꯒꯤ ꯊꯕꯛ ꯊꯧꯔꯝꯗ ꯅꯣꯡꯃꯇ ꯐꯥꯎꯕ ꯑꯗꯨ ꯇꯧ, ꯑꯁꯤ ꯇꯧ ꯍꯥꯏꯕꯗꯤ ꯍꯥꯏꯈꯤꯗꯦ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯥꯅ ꯑꯩꯒꯤ ꯋꯥꯔꯤ ꯄꯥꯕ, ꯑꯩꯒꯤ ꯋꯥꯔꯤ ꯊꯥꯕꯗ ꯁꯄꯣꯔꯠ ꯏꯇꯧ ꯇꯧꯗꯦ꯫ ꯃꯥꯒꯤꯁꯨ ꯃꯥꯒꯤ ꯊꯣꯛꯄ ꯑꯃꯗ ꯑꯗꯨꯝ ꯂꯩ꯫ ꯑꯩꯅ ꯍꯪꯉꯤ, ꯑꯩꯅ ꯄꯥꯕ ꯋꯥꯔꯤꯁꯤꯡ ꯅꯪ ꯇꯥꯗꯕ꯭ꯔꯥ ꯍꯥꯏꯅ꯫ ꯃꯥꯅ ꯈꯨꯝꯃꯤ, ꯇꯥꯏ, ꯑꯩꯅ ꯏꯀꯥꯏꯕꯗꯒꯤ ꯂꯣꯏꯅ ꯇꯥꯗꯕꯅꯤ ꯍꯥꯏ꯫ ꯑꯗꯨꯗꯁꯨ ꯑꯩ ꯊꯥꯖꯩ꯫ ꯑꯁꯨꯝ ꯇꯧꯅ ꯃꯇꯝ ꯀꯌꯥ ꯑꯗꯨꯝ ꯂꯣꯏꯅꯔꯛꯄ ꯈꯪꯅꯔꯛꯄꯗꯒꯤ ꯑꯦꯄ꯭ꯔꯤꯜ ꯂꯣꯏꯁꯤꯜꯂꯛꯂꯦ꯫ ꯃꯦ ꯊꯥ ꯆꯪꯂꯛꯄ ꯑꯗꯨꯋꯥꯏꯗꯒꯤꯗꯤ ꯃꯈꯣꯏꯒꯤ ꯃꯔꯤ ꯃꯇꯥ, ꯃꯅꯦ ꯃꯗꯣꯟꯁꯤꯡꯅ ꯑꯩꯕꯨ ꯄꯥꯝꯗꯦ, ꯑꯩꯕꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯀꯌꯥ ꯑꯃ ꯇꯞꯅ ꯇꯥꯕ ꯍꯧꯔꯛꯏ꯫ ꯃꯥꯁꯨ ꯈꯪꯉꯤ, ꯑꯩꯉꯣꯟꯗ ꯀꯔꯤꯃꯠꯇ ꯍꯥꯏꯗꯣꯛꯇꯦ꯫
ꯑꯩꯅ ꯃꯉꯣꯟꯗꯁꯨ ꯎꯅꯁꯤ ꯊꯦꯡꯅꯁꯤ ꯀꯌꯥꯔꯛ ꯍꯥꯏ ꯃꯥꯅ ꯌꯥꯗꯦ ꯌꯨꯝꯒꯤ ꯃꯤꯁꯤꯡꯅ ꯈꯪꯒꯅꯤ ꯌꯨꯝꯗꯒꯤ ꯊꯣꯛꯄ ꯌꯥꯗꯦ ꯍꯥꯏ ꯂꯣꯛꯗꯥꯎꯟ ꯃꯅꯨꯡꯗꯒ ꯑꯣꯏꯔꯦ ꯑꯩꯁꯨ ꯋꯥ ꯀꯟꯅ ꯉꯥꯡꯗꯦ ꯃꯦ ꯊꯥ ꯃꯇꯝ ꯑꯗꯨꯗꯅꯤ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯃꯇꯝ ꯀꯨꯏꯅ ꯂꯣꯠꯂꯝꯕ ꯋꯥꯔꯤ ꯑꯃꯈꯛ ꯇꯥꯛꯊꯣꯔꯛꯏ ꯑꯩ ꯃꯥꯒꯤ ꯋꯥꯔꯤꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯍꯥꯟꯕꯗꯕꯨꯗꯤ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯕꯨ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯍꯦꯟꯕꯅ ꯑꯩ ꯑꯗꯨꯝ ꯌꯥꯈꯤ ꯃꯥꯅ ꯍꯥꯏ ꯅꯪ ꯈꯪꯅꯗ꯭ꯔꯤꯉꯩ ꯅꯨꯄꯥ ꯑꯃ ꯈꯪꯅꯔꯝꯃꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯥꯏꯗꯣꯛꯂꯕꯗꯤ ꯅꯪ ꯑꯩꯉꯣꯟꯗ ꯁꯥꯎꯈꯤꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯇꯥꯛꯇꯕꯅꯤ ꯑꯩ ꯍꯧꯖꯤꯛꯇꯤ ꯀꯅꯥꯁꯨ ꯈꯪꯅꯔꯣꯏ ꯀꯅꯥꯁꯨ ꯂꯣꯏꯅꯔꯣꯏ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ ꯑꯩ ꯅꯪꯒ ꯂꯣꯏꯅꯅꯤꯡꯉꯤ ꯍꯥꯏꯔꯛꯏ ꯑꯩ ꯃꯥꯅ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯗꯣꯔꯛꯄꯗꯨ ꯇꯥꯕ ꯃꯇꯝꯗ ꯊꯃꯣꯏꯁꯤ ꯀꯌꯥꯗ ꯄꯦꯜꯂꯤ ꯑꯩꯅ ꯍꯥꯏ ꯃꯇꯨꯡꯗꯗꯤ ꯑꯩ ꯅꯠꯇꯕ ꯑꯇꯣꯞꯄ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯂꯣꯏꯅꯔꯅꯨ ꯑꯩꯁꯨ ꯑꯩꯒꯤ ꯊꯕꯛ ꯊꯧꯔꯝ ꯐꯖꯅ ꯇꯧꯒꯦ ꯅꯪꯁꯨ ꯐꯖꯅ ꯂꯩꯌꯨ ꯍꯥꯏꯗꯨꯅ ꯂꯣꯏꯅꯔꯛꯏ ꯍꯟꯗꯛꯇꯤ ꯃꯔꯛ ꯃꯔꯛꯇ ꯃꯥꯒ ꯑꯩꯒ ꯎꯅꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯦ ꯃꯥ ꯑꯩꯒꯤ ꯃꯔꯤ ꯑꯁꯤꯅ ꯑꯗꯨꯝ ꯀꯟꯁꯤꯜꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯕꯥꯅꯤꯒꯤ ꯃꯔꯤ ꯑꯁꯤꯕꯨ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯛꯄꯁꯨ ꯀꯣꯡꯒꯥꯏ ꯑꯃ ꯑꯣꯏꯔꯛꯏ ꯑꯩ ꯇꯁꯦꯡꯅ ꯑꯋꯥꯕ ꯍꯥꯏꯕꯗꯨꯅꯤ ꯀꯔꯤꯅꯣ ꯈꯪꯗꯕ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯕ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯑꯩꯒꯤ ꯀꯣꯛꯊꯛ ꯑꯁꯤꯗ ꯅꯟꯊꯔꯛꯄꯒꯨꯝ ꯇꯧꯔꯛꯏ ꯑꯩꯒꯤ ꯑꯋꯥꯕꯗꯨ ꯎꯕꯗ ꯃꯥꯅ ꯑꯩꯕꯨ ꯊꯦꯝꯃꯤ ꯍꯥꯏꯔꯛꯏ ꯀꯔꯤꯃꯇ ꯈꯟꯒꯅꯨ ꯃꯈꯣꯏꯅ ꯍꯥꯏꯅꯤꯡꯕ ꯍꯥꯏꯁꯅꯨ ꯂꯦꯞꯀꯗꯕ ꯑꯩꯅ ꯅꯪꯒꯤꯗꯃꯛ ꯂꯦꯞꯂꯤ ꯅꯪ ꯀꯔꯤꯃꯇ ꯋꯥꯒꯅꯨ ꯑꯩ ꯋꯥꯈꯜ ꯍꯣꯡꯂꯣꯏ ꯑꯩ ꯅꯪꯒꯤꯗꯃꯛ ꯂꯦꯞꯂꯤ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯦ ꯀꯌꯥꯗ ꯆꯥꯎꯊꯣꯛꯆꯩ ꯍꯧꯖꯤꯛꯇꯤ ꯑꯩꯒ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯝꯅ ꯀꯨꯡꯂꯛꯏ ꯑꯩ ꯔꯦꯀꯣꯔꯗꯤꯡ ꯂꯧꯒꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯀꯥꯎꯕ ꯍꯧꯔꯛꯏ ꯃꯥꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯌꯥꯏꯅ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯌꯥꯏꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯇꯣꯉꯥꯟꯕ ꯇꯥꯏꯕꯪ ꯑꯃꯗ ꯂꯥꯛꯏ ꯅꯨꯡꯁꯤꯕꯒꯤ ꯃꯌꯥꯏ ꯀꯌꯥꯗ ꯀꯜꯂꯤꯕꯅꯣ ꯑꯌꯨꯛꯀꯤ ꯅꯨꯡꯊꯤꯟꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ ꯑꯃ ꯋꯥꯔꯤ ꯁꯥꯕꯁꯤꯅ ꯐꯣꯟ ꯍꯦꯛ ꯃꯨꯠꯈꯤꯕꯒ ꯑꯃꯨꯛꯀꯁꯨ ꯃꯥꯅ ꯑꯃꯨꯛ ꯇꯧꯔꯛꯀꯅꯤ ꯑꯩꯅ ꯑꯃꯨꯛ ꯇꯧꯒꯅꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯔꯛꯄ ꯀꯌꯥ ꯑꯗꯨꯅ ꯊꯥ 4-5 ꯃꯥ ꯑꯩꯒꯤ ꯀꯣꯜ ꯍꯤꯁꯇ꯭ꯔꯤ ꯀꯌꯥꯗ ꯃꯑꯣꯡ ꯇꯥꯔꯤꯕ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯑꯣꯏꯔꯕꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯕ ꯑꯃꯗꯤ ꯑꯗꯨꯝ ꯐꯥꯎꯔꯛꯏ ꯃꯉꯣꯟꯗ ꯃꯔꯤ ꯃꯇꯥꯁꯤꯡꯒꯤ ꯑꯀꯟꯕ ꯄ꯭ꯔꯦꯁꯔ ꯑꯃ ꯂꯥꯛꯑꯝꯃꯤ ꯑꯩꯒ ꯃꯥꯒ ꯇꯣꯛꯅꯧ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯃꯉꯣꯟꯗ ꯇꯠꯇꯅ ꯍꯥꯏꯔꯛꯏ ꯑꯩꯉꯣꯟꯗ ꯑꯍꯥꯟꯕ ꯃꯇꯝꯗꯕꯨꯗꯤ ꯇꯥꯛꯊꯣꯔꯛꯇꯦ ꯀꯣꯟꯅ ꯑꯗꯨꯝ ꯄꯥꯎ ꯇꯥꯔꯛꯄꯗꯒꯤ ꯈꯪꯂꯛꯏ ꯑꯩ ꯔꯦꯀꯣꯔꯗꯤꯡ ꯂꯧꯐꯝ ꯈꯪꯂꯛꯇꯦ ꯊꯕꯛ ꯇꯧꯐꯝ ꯈꯪꯂꯛꯇꯦ ꯃꯥꯅꯁꯨ ꯇꯠꯇꯅ ꯍꯥꯏ ꯃꯈꯣꯏꯅ ꯌꯥꯗ꯭ꯔꯤꯁꯦ ꯌꯥꯅꯕ ꯅꯪ ꯊꯕꯛ ꯑꯃ ꯇꯧꯅꯕ ꯍꯣꯠꯅꯧ ꯊꯕꯛꯄꯨ ꯇꯧꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯇꯧꯕ ꯐꯪꯕ꯭ꯔꯥꯅꯦ ꯍꯦꯛꯇ ꯊꯤꯔꯒ ꯐꯪꯕ꯭ꯔꯥ ꯑꯩꯅ ꯍꯥꯏ ꯍꯣꯏ ꯑꯩ ꯀꯟꯅ ꯍꯣꯠꯅꯒꯦ ꯅꯪꯁꯨ ꯐꯖꯅ ꯈꯥꯡꯉꯨ ꯐꯖꯅ ꯂꯩꯌꯨ ꯑꯗꯨꯕꯨ ꯑꯀꯟꯕ ꯄ꯭ꯔꯦꯁꯔ ꯀꯌꯥ ꯑꯃ ꯂꯥꯛꯄꯗꯨꯅ ꯑꯩꯁꯨ ꯃꯥꯁꯨ ꯂꯩꯐꯝ ꯈꯪꯗꯕ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯎꯔꯛꯏ ꯃꯔꯛꯁꯤꯗ ꯑꯩꯅ ꯋꯥꯔꯤ ꯄꯥꯕ ꯌꯥꯔꯛꯇꯕ ꯔꯦꯀꯣꯔꯗ ꯂꯧꯕ ꯌꯥꯔꯛꯇꯕ ꯀꯌꯥꯁꯦ ꯃꯥꯅ ꯈꯪꯕꯤꯗꯨꯅ ꯊꯕꯛꯇꯨ ꯇꯧ ꯊꯕꯛꯇꯣ ꯅꯤꯡꯊꯤꯅ ꯄꯥꯡꯊꯣꯛ ꯍꯥꯏꯔꯝꯂꯕꯗꯤ ꯑꯩ ꯈꯔ ꯃꯈꯩꯁꯨ ꯐꯒꯗꯕꯅꯤ ꯅꯣꯡꯃꯇ ꯅꯪ ꯔꯦꯀꯣꯔꯗ ꯂꯧꯔꯤꯕ꯭ꯔꯥ ꯋꯥꯔꯤ ꯄꯥꯔꯤꯕ꯭ꯔꯥ ꯑꯩꯉꯣꯟꯗ ꯁꯨꯡꯍꯪ ꯍꯪꯗꯦ ꯑꯩꯒꯤ ꯊꯕꯛ ꯊꯧꯔꯝꯗ ꯃꯥꯅ ꯀꯌꯥ ꯏꯟꯇꯔꯦꯁ ꯑꯣꯏꯗꯦ ꯍꯥꯏꯕꯁꯨ ꯑꯩ ꯈꯪꯉꯤ ꯑꯩꯇꯅ ꯊꯋꯥꯏ ꯌꯥꯎꯖꯔꯨꯕ ꯑꯩꯅ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯅꯤꯡꯂꯨꯕꯒꯤ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯅꯤꯡꯕꯗꯒꯤ ꯑꯩꯅ ꯊꯕꯛꯁꯤ ꯇꯧꯖꯕꯅꯤ ꯑꯩꯒꯤ ꯊꯕꯛ ꯊꯧꯔꯝ ꯑꯁꯤꯗ ꯃꯥꯅ ꯏꯟꯇꯔꯦꯁ ꯄꯤꯕꯤꯔꯝꯂꯕ ꯑꯩ ꯍꯦꯟꯅꯁꯨ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯑꯗꯨꯕꯨ ꯏꯕꯥꯅꯤꯒꯤ ꯋꯥꯈꯜꯗꯗꯤ ꯑꯩꯅ ꯑꯥꯔꯠꯇ ꯉꯥꯎꯖꯩ ꯑꯗꯨꯒ ꯃꯥꯗꯤ ꯈꯔ ꯄꯥꯝꯖꯗꯦ ꯌꯨꯝꯒꯤ ꯄ꯭ꯔꯦꯁꯔ ꯀꯌꯥ ꯑꯃ ꯂꯥꯛꯄ ꯑꯩꯒꯤ ꯊꯕꯛꯇꯁꯨ ꯋꯥꯔꯛꯄ ꯀꯌꯥ ꯑꯁꯤꯗ ꯑꯩ ꯇꯁꯦꯡꯅ ꯃꯀꯣꯛ ꯆꯥꯛꯂꯛꯏ ꯂꯩꯐꯝ ꯈꯪꯗꯦ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗꯕꯨꯗꯤ ꯑꯩꯅ ꯃꯉꯣꯟꯗ ꯔꯦꯀꯣꯔꯗ ꯂꯧꯒꯦ ꯐꯣꯟ ꯊꯝꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯅ ꯍꯔꯥꯎ ꯍꯣꯏ ꯂꯧꯖꯔꯣ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯑꯩ ꯔꯦꯀꯣꯔꯗ ꯂꯧꯔꯁꯨ ꯂꯧꯐꯝ ꯈꯪꯗꯦ ꯃꯥ ꯀꯩꯗꯧꯔꯝꯒꯅꯤ ꯉꯥꯡꯕꯤꯔꯝꯒꯗ꯭ꯔꯥ ꯆꯩꯕꯤꯔꯝꯒꯗ꯭ꯔꯥ ꯀꯔꯤꯕꯨ ꯇꯧꯔꯝꯒꯅꯤ ꯈꯟꯗꯨꯅ ꯃꯔꯛꯇꯁꯨ ꯃꯉꯣꯟꯗ ꯀꯣꯜ ꯇꯧꯏ ꯃꯇꯝ ꯑꯁꯤꯗꯁꯨ ꯃꯥꯒꯤ ꯐꯣꯟꯗ ꯕꯤꯖꯤ ꯂꯩꯕꯁꯦ ꯑꯗꯨꯝ ꯍꯧꯔꯛꯏ ꯑꯩ ꯍꯦꯟꯅ ꯋꯥꯔꯛꯏ ꯀꯩꯅꯣ ꯃꯥꯅ ꯇꯧꯔꯤꯁꯤꯕꯣ ꯑꯩꯅ ꯔꯦꯀꯣꯔꯗ ꯍꯦꯛ ꯂꯧꯈꯤꯕꯒ ꯃꯥꯅ ꯕꯤꯖꯤ ꯂꯩꯔꯤꯁꯤꯕꯨ ꯀꯅꯥꯒ ꯋꯥꯔꯤ ꯁꯥꯔꯤꯕꯅꯣ ꯍꯟꯗꯛꯇꯤ ꯊꯥꯖꯗꯕ ꯑꯃꯒ ꯂꯣꯏꯅꯅ ꯆꯤꯡꯅꯕ ꯀꯌꯥ ꯑꯗꯨꯅ ꯊꯤꯒꯠꯂꯒꯦ ꯍꯥꯏꯗꯨꯅ ꯈꯟꯈꯤ ꯈꯨꯗꯛꯇ ꯔꯦꯀꯣꯔꯗ ꯂꯦꯞꯈꯤꯕ ꯀꯌꯥ ꯑꯃ ꯌꯥꯎꯔꯦ ꯃꯉꯣꯟꯗ ꯀꯣꯜ ꯇꯧꯁꯤꯜꯂꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯣꯜ ꯇꯧꯕꯗ
बिजी लेबनीना चत्रे मिसेस थाई बिजी लेबदु कनानो बिजी दु लौथो वेटिंग लेहलो हारे असुमना न्याक्तंगी मतुंगदगिदी आइगा मागा वरी साने खन्नबा साउनबा हाबदो उरे मासु कोना थंगदा हारे अखोय इंदोम चागा मसा खंगनबा नुपाने माना कइनो महंगे हाबदगी वरी सारमने अइना हारमे नखोय इंदोम चासु फोन पारदुदी मागे फोन दो वरी साबदी यादब्रा माना कुमे इंदोम चागे फोन दो पैसा याउदे हाय अदुगी साबने अई फना सारुमनबसु अदुम यारे अदुबु हनक्ति थबक थरमदा तसेंगना मथवाय याउद्रे अइना रेकॉर्ड लौरुनी हेक लौबगा माना वाइटिंग लेरमगदरा बिजी लेगदा खन्न मतमदा अई यामना वारे बिजी लेरमदसु हनक्ति वाइटिंग थमल्ले असुम तौना रेकॉर्ड लौब मतमदसु मरक मरकते लेपलगा मंगोंदा कॉल कया अमा तौई अदुदसु वाइटिंग अदुम थेंगने थेंगनरकपदगी तसेंगना खन्नबा ओलई कोना थंगदा अमदगी पाव मथंग मथंग लौबदा मखोय मदोम चागा तिन्नदिबा लोनरिबा नुपादुना माबु हंगे माबु पामजबदगी कोइतान ताले हाबगे पाव तारे अइना हाय असेंबा हायो नुपादुगी नंगी मरमदा पाव कया अमा ताय तसेंगना नबानी खंगनब्रा खंगनदब्रा मा थमोय सेना कुमी खंगनदे इंदोम चागा तिन्नबने आइगा मागा करिगो मरी प्लेनदे असुमना येना अदुम लाकपदुना हजिक्ति था अमनिसु हौख्रे माबु नुसिबिबा मखोय इमुंगी मरमदा फजना खंगबा ममानबिसिंगनसु तत्तना हारे नबानीगी मोंगसे बेरा यामना कारकदोरे नबानी सेनबा तौरो सेलो फबारे अइसु वखल खंतरे असुमना चयेनबा कया अमलरगदि सेमन फगदरा खंदना मंगोंदा कयारा खन्ना सेल चाजके अदुबु यादे ngasi ngasi makidi sen ngamloi tattana hai mabu nuksibani mana haiba khudimak adum yai aina hai phare nangna haiba khudimak yarage phone da namanabi namanaba natana atopa khangdaba singa wari sanagano thabak tawbada mina thajahanaba taw nupadug maramda mina hainari do karigum achumba khradi yarongani khale nang losing singo asumna phajana haibi मासु हादुना याय अदुबु मखोयगी थंगनबा मरी मतासिंग मदोमचा मनेसिंगना नुपादुगी मतांगदा फजना पाव पुबा सिनबदी तौरबा जाने अइसु मतम अदुदा मिंगोंदगी पाव कया अमा लौबा मतमदा नुपीदुना सुंया यादे हाबिगी पाव ताबदा कयारा चाउथोकजे ओ अइगिदमक मागसे पुक्सेन सेंगना लेपोरेको खनके अदुबु सही अदुगी दिसंबर थादनी मतमदो काउदे दिसंबर की डेट 6 अइना सुंता थाजदबा थौदो अमदा महाक्ति अतोपा कनागुम नुपा अमगसु खंगनरमलिबा दुसु यौसंग मतमदि खंगनरकपनि हाय था तरुक तरक असे अइगोंदा करिमत खंगंदना माना लोन कुइनरम नुपा ओरे अइना नकलमदा वारगा नकलमदा नुपा अमबु सिंगनदुना कुमना सेनरोय अदुगा महाक्ति असोमदा अतोप नुपा अमगा खंगनरमबगी पाव ताके अइ थमोय असि मसेत मसेत ताके अइना माबु असुक मति नुक्सिबना अइ कनागुमि नुपी अमता फावा कोइसु कोइदे हन्न फावु येंकिदे अदुगा मानदे अइबु नुक्सिबसु उत्पा नुक्सिबगी वही कया अम हाइबिबा अदुगा अमक्सु नुपासु पंकोइदा कोइनबा अइ तसेंना ज्ञान मम्मी चाबा थकपि यादबा लेफम खंगदबा कया अमना यामना वाखि अइगी थबक थरम खुदिमक इसाना पुना कहलए लेफम खंगद्रे यामना वारे मागा अइगा फजना खनके अइदा नुंगाइतबा कया अदुना चरा फावबा हेले मासु अइगी नुंगाइतबदु उप मतमदा मासु फजना हाइरे अइ मतुंगददि अमुखना तौररोय तसेंगनमक अइ नंगी नकोकपादुना वसलिबसिनी अइ कनागुमबता खंगनररोय मागी नंबर से अइ ब्लॉक तौरगे अइ तसेंगनमक माबु नुक्सिदुना खंगनखिब नते फागी फागी लोइनबने फजन नुक्सिनबसु नते हाबदगी अइदि माबु नुक्सिबनिना अदुम याके मतुंगददि तौना फाबा हादुना अदुम लोइनरे 2020 की मतमसु लोइख्रे 2021 की
January date 15 Ibanigi Kangarak Pasahi Pabagi anniversary su Pangtoki Mana Nupa Tapuinaram Nasu Lunaram Nasu Aina Mangwanda Queen is Haubangamde Warobangamde Adabu Warodrabasu Aina Sing the Kibakayaduna I get Tabak Torabdadi Pankai the Kaire I recording Gaya Laudre Mabanu Shibik Mayaina Barak Marak the Su Chen Chongsi Haduna Adum Nangi Mahang Ingonda Hai Nangan Lak Amaharasu Nasi Nasimakti Chen Chong Mangamoy I Nangitama Lebli Nang so I will load the Biaroi Adugo Nasi Nasimak Chen Chongsi Harakano Nanga Pana Harasu I Niaga the Blate Masidane Aina Gan Mamliba Makoi Madi Matasing Mane Madonna Su Aiba Pamde Aduga Maksu Lona Lona Nupa Quinarame Aina Pazana Haibani Nang Neighbor Tasanganu Shiradi Aigada Makaladi Nang Aigitumilo Aiganak the Lauhai Mare Yene Sunya Yade Aina Hai Nanga Pana Yadrasu Mungunung Singna Aiba Pamdaba Kana Saina Bakayama Torapanina Aidi Nang Sudan Selani No Mini Sigamanunda Aina Nambu Sudan Makising Hai Matam Maduda Mana Kome Nang Nakadikum Yadadana Sen Bataradi I Sigani Wahai Tabada I Wamata Ngakdre Tamoy Asimachet Macetare Mitagi Pi Potare Karimata Haiba Todana Adum Kane Lune Adabu Matam Karagitum the D Nupi Habsiemo Mane Mandon Marimata Sina Tuna Takpadagi Hana Hanbu Oina Makoi Madam Chahilunam Nupa Duga Kano Takpadagi Mahak Kari Wakandino Kande Nupa du Yakre Kanakre Aidi Kande Noma Aina Mamunda call to Matamda Waris Haramlaga Numidangi Pung Taramato Daida Ai Tumbage Tambaga Harga Tamki Aishu Hadana Tumki Aduga Pungamarum Tarakpada Aina Tum Tabiadabdagi Mamunda call to Shile Matamaduda Numidang Athemba Pungamada Magi Polado Waiting Lerame Tasing Nama A Gan Mame Karino Athemba Numidang Pungamada Waiting Lersibu Karigino I Numidatum Tabiade Masu Makatana Pon Parekide Torpusutokide Nongalam Daigi Pumanga Tarakoda the shoe Amukol to Shile Adu the shoe Magi Ponado Waiting Lerame I Handati Asaban May Hore Ngaktan Hanjin Call to Robatunda Bakale Kanano Hangi Ma Walote Nupadun Hare Ain Hangi Karigi Waris Haribano Marang Athemasu waiting lay Hujuna Karigino Kari Har Libano Matam Duda and when the Wakrat to Lokome Jumnakino Mahang Bagini Adabu Aigatamona Tajada Benina Hanjin Hangduna Kanare Adabu Ma Karimata Hadokte Takokte Numituma Hokrabatu Matom Maram Sukan Kangdana Aiga Maga Waris Hanaramba Pau Ponarama Ponado Optam Kirame Imung Manungi Marimata Sinamun Kipinhai I Tasinam Angobode Karim Ramgino Aiga Maga Pazana Kanakibasana Kipslate Karigi Pon Bidribano Karigi Pon Bidribano Asidini Aina Wariba Adabu Makoina Pon Bahandasu Atapa Polma Bahalaga Nupa Aduga Warisana Hanabadi Pon Bibo Erame Kayadangam Libano Aina Somda Quingau Ngauba Quilau Lauba Aduga Madi Toin Hena Kandamale Atapa Pola Madagi Nupa Aduga Maga Adum Warisana Cre Quina Bahaibadusu Oikramale Matam Mamadati Nupadu Yade Pamde Harama Mahana Nasidi Marimata Sing Haiba Yaduna Adum Paupana Cre Aina Angau Ohova Sarakaya Mahenba Isan Isabu Wahanjaba Sohanjaba Madi Kangna Una Usina the Bahabdo Ore Marini Mangani Matunda Nom Atopa Nabar Amadagi Kolamatang de Lake Manahai Ainang Bukaude Ainang Munuksi Ainang si Tauriba Ainang si Tang de Base Ibani Tungi Panabani Tungi Panabani Haraga Nupa Kangnabayabrani
Mana taseng na ibunung siram lagati ay ginakta lakum thoktabra. Yumgi misingsu kiba. Aduga makoy na haibadasu tungin kiba. Ay yam sukabe. Masuka puti kabe. Adubu magi pirangdi gumbirna kadi gumba jiba macharam dai. Sintaba pirangdo soidana maki oigani. Aidi taseng na maangaw bu oiki. Masina ay gitabak tharam kudibang punna kaiki. Miyam na su aibu ngangbi saubi. Nakoy na su aibu sawi. Ay gitabak tharam da sang naide wari paning naga pai paning daga toe. Ay sumini punna kangi. Ay gyan tanaba wakal tanaba di kan honaki. Adubu ngamde. Manabu yai pani khalagadi adum tarusuna khanduna ay wadi amata ngangkidre. Kadi gumba kan nungti numit kutingi ayuki nungtingi numidangi kol wari toina taubanina. Kadi gumba kanda imanaba natraga atopa number ama lakko matamda magi kol laklaboy adum khale. Athengba ahindasu tumba yadaba kayadasu yengi. Adubu wakhan tanga haure aremba dum tahore. Masini nakoy nakoy gi punsidadi ningba kaiba nungaitaba habado thokdaba oisunu. Aisu hojikti gyan phanayamna tare. Mayamgidamak lepa leitana wari puthoknaba honarake. Mayambu khurumjari.